Hello, good morning everyone. Mayam isinawsing nasi vlog sidi ayuk sigigi dum hawjare. Ayuk sigigi dum hawna kana tawjare mayam. Hoigi kana jalai thaiba singhe punama kangsa lei sing sabi ba watana. Di vlog se ayuk sigigi hoi lei jiba ko sumse yam phajana dum tawra satle. Si vlog se ayuk sigi dum hawre mayam nasigi keke tawgadaba singdo mayam dum ucharake kamai na tawgadaba singdo mayam dum yengminasi asigi kano se lei se satli se yemu se kai ba min ko bono di khangde isu yam phajana budi satle sigi se Mese kitchen da changaga coffee se seme mama gi ga ai di yam thaoi ne kitang tawre se coffee se thakninge na sidi adoda ai matai se hui dum smai tawre adugi keke tawgadaba singdo adoda dum hairake nasise aina thongadaba se ai sagula ba ye se sagula tingthokna thambani sagula uti ma thongani adugi di nasise angoba ma tawrage se thakadaba machando ko sagula ida adugi di papar ke ka tawnane nasise khoi ne ramesh ne abane mayam dum nasi keke tawba singdo nasigi tawba singdo dum jenghalake mayam ai se sai sing he thong loiraga ne ai se ko silchar mu chatoi ne abako mayam dum yengminasi kari ke tawi haido ko khang da thau hape mayam khang se jamo lega haina ka tawino ahoigi thabak suban pi do takpa se khara kitang wat ye bako ado do gini mayam dum yengminasi ke tawida khang da di thau hape huji ko mayam ai se ngoba hogatle huji keno camera se me keno to ngoba hogatle abane angoba loire asigana hinjang do loire ji uti thongba siga leire angoba siga leire hoji hello everyone is now seeing myam pro ko jeringa from jeri myam ai se hojik se yuki sai sing pro thong loire bani ko do loire myam ai se hojik se school chat ke tawini ka tawna anga gi desi school gi result suni hai adugi di kai tawi hai do ko dum mafam amani desu changa da ba ke leya bani ko ado myam du yengminasi ai asigi salwar se wina se laga satle ado dum yengminasi myam du jenghalake ado do kai tawi hai ko myam ai asigi salwar se wina sele myam paksa dabra dum hairo uabane sigi salwar se wina selaga chalani nasi di school da school da kathali kanna meeting hogare thenge na ini yang sih kami चलाने रूम अच्छा नहीं लग रहा है मीटिंग शुरू हो गई है खत्म हो गई इवेंट नहीं कैथेड्रल से इवेंट वाला था अच्छा ठीक है क्या पता चला खाली मुझे जैसे मैं फैमिली जी मीटिंग तौदे ने आंगी रिजल्ट थोकथोइने बने मैम पुरा माई पेरेंट्स पुरा मंग लाई स्कूल हुजी थोकले ऐसे अखोगे मानगी थीबदको अदोदगी होइना ऐसे प्रेमतला बिचनी तनिस्ता था जबेगी मथौ ताइ लोइ नसे मानगी सिगा नसिना अखोगे लिटिल बिलारी लास्ट डे मैं अच्छा लगी डराई ना कोई कनो से हो ना फोटो nak mani na udah. Atau boros ko nila kita. Bekro, dekho. Ya manung dah canggih hujik. Aku hujik sih payment tawrani. Mana bisa ngairi. Manung dah lagi. Payment.
रेस्टोरेंट में अमतंग चाबा चंगई चाकसे लामन हिदना केना दिन में सिदा चाकसे चारक त्रेबने थोंगा थनमगने तो कोई मानवी चामी नम चंगी सिदा ले कोई मानवी हाय बोलो तो यengminasi को मैं हुजी चानबे लाए हुजी चानगे हुजी डोसा से तौबनी अबने को तो इमानबी नमा चाउमिन चानी माइदी चाउमिन तौरे अखोइना डोसा तौरे दो मैं yengminasi चानबा तौरगे हुजी मैम डोसा मसला ना डोसा आमी ना आमी मोटर तैयार है चटनी लो मुझे भी लो How are you? Hot. जी मैं उसे पार्लर चंगे जे मेरा सनाएगी जे मेरा सनाए पार्लर लाई उसे खितंग क्या तो गया है दन लाइट मंगान से याम से लेकिन थेंगनासी lotus की कम ले जापानीज sakura तो लेब्रा जापानीज sakura ले मैं फरे फरे मैं आम तो yengminasi को लोइन कुंधरे ये मथक देगी अभी जुम चटना तौरनी गाड़ी खाना को जुम चटनी अपने को yengminasi मैं एक गाड़ी तो में जुम चटनी चटना तौरगे कैपिटल लेके का देखी तुम लाइव फोटो फंगे है मैंने को चटना तौरगे awas kan di talar pun awas kan di awas kan di talar pun nunggu awas kan di awas kan di talar pun nunggu awas kan di talar pun मैम हुजी सिलचरदी हलागा युजुम जौरे हुजी संगे हुजी वाबदसु लोरे चाक चाद्री अदो मैम चाद्री मांगदा इना साइ पोरब इचानो पागी लेदेना हाइपदो असिसिनिदा मुखुत की सिनेबगिने लुपाना साबनेबा नजरगिने लुपाना साबा नजरगी केदोनेबको मामा खुद सिबिनेबगिने लेरकपनी 750 पिया बने को मैम से सीपी के नहीं तुम खनबा को ममांग लु सी है बने तो तत खरे को अदो कतो इनी मैम असे सेनी ओरबा मैम फजे फजे खंगी चलो पागी तुम नजर का ताई ने भी ने लोबिरक पने बने से सी लगदी फैये ने हाय बने अदो नि मैम मैंने मैम हुजिने इसे ड्रेस होंदोगा चक्साना तौरगे मथंग yengminasi से मगी करी तौरी हैदको अदनी मैम अदो हुजी वासु वारे बना साइ तादगी थोंग तौबनीना ने वारे हुजी पुंग गनो तारे पुंग 3 तादोरे पुंग नि 2:45 ओइरे बनेको हेले अदनी मैम फरे मथंग yengminasi हेलो मैम इसे I found it. ओके I found it. I get them. hello मैम I can't. okay Oh yeah. This much is you. My sister. Oh my hello मैम हुजिक से सदागी लाइट मी थाना आई से क्या तो हो रही है कनो दे हलागा ने चाक चारगा ने हो Sister. ओके उठ के अब
ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯧꯒꯠꯂꯛꯄꯗ ꯈꯔ ꯊꯦꯡꯈꯔꯦ ꯑꯗꯨꯒꯤ ꯁꯅꯥꯏ ꯂꯥꯏ ꯊꯃꯤ ꯊꯥꯜꯂ ꯈꯣꯠꯂ ꯇꯧꯕꯗ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯁꯤꯁꯅꯦ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯦ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯃꯥꯒꯤ ꯁꯤꯁꯦ ꯃꯕꯣꯛꯅ ꯃꯥꯒꯤ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯂꯩꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤꯕꯀꯣ ꯊꯤꯜꯂꯦꯅꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝ sorry, mommy. You can my sister. Okay, it's okay. ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯅꯦꯕ Mama. ꯃꯥꯒꯤ ꯋꯥꯉꯥꯡꯗꯒꯤꯇ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕ What a big one! ꯃꯟꯖꯤꯕꯨꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯔꯥꯏꯅꯣ ꯅꯪ ꯕꯤꯛ ꯋꯥꯟ ꯀꯥꯏ ꯂꯩꯔꯒꯦꯅꯦ No! There's second! 이씨 너 ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯊꯣꯡ You're big one! ꯑꯩ ꯋꯥꯉꯥꯡꯕꯒ ꯄꯤꯗ꯭ꯔꯤ ꯁꯦꯡꯉꯣꯕ ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯀꯟꯂꯥ ꯊꯣꯡꯉꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯥꯒꯤꯅꯦ ꯊꯨꯃꯣꯛ ꯃꯆꯥꯁꯦ ꯁꯤꯒ ꯃꯥꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯅꯦꯁꯅꯦꯜ ꯀꯩꯅꯣꯁꯤꯡꯗꯣ ꯍꯥꯞꯄꯤꯕ ꯍꯥꯏꯔꯦ ꯑꯩ ꯃꯌꯥꯝꯗ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯟꯂꯥꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯁꯤꯁꯤꯅꯦꯕ ꯊꯣꯡꯗꯣꯏꯁꯦ ꯑꯗꯣ ꯀꯟꯂꯥ ꯊꯣꯡꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥ ꯉꯧꯅꯕꯗꯤ ꯂꯣꯏꯔꯕꯅꯦ ꯑꯁꯤꯒꯅ ꯍꯨꯏꯒꯤꯅꯦꯕ ꯑꯩꯈꯣꯏ ꯍꯨꯏꯒꯤ ꯆꯥꯛꯁꯦ ꯈꯖꯤꯡ ꯀꯔꯤ ꯀꯔꯥ ꯀꯩꯅꯣ ꯍꯥꯞꯄꯒ ꯐꯨꯠꯂꯒ ꯇꯧꯕꯤꯔꯤꯅꯦꯕꯅꯦ ꯑꯩꯈꯣꯏ ꯍꯨꯏ ꯑꯍꯨꯝꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯊꯣꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯄꯤꯖꯔꯒꯦ ꯍꯧꯖꯤꯛ ꯗꯣꯟ ꯗꯨ ꯗꯤꯁ ꯃꯌꯥꯝ 이사람 ꯂꯝꯍꯦꯟꯕꯅ ꯉꯥꯛꯇ ꯁꯥꯟꯇꯤ ꯐꯪꯗꯦ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯅꯤ ꯃꯥꯁꯦ ꯆꯥꯛ ꯄꯤꯖꯔꯒꯦ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯦ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯃꯥ ꯍꯥꯟꯅ ꯄꯤꯖꯊꯣꯛꯑꯒꯦ ꯃꯃꯥ ꯍꯣꯏꯗꯤ ꯀꯣꯟꯅ ꯆꯥꯔꯅꯤꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯂꯦꯡꯕ ꯂꯝꯍꯦꯟꯕꯗ एकदम ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ एकदम ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯤꯡꯁꯨ ꯎꯠꯂꯛꯀꯦꯕ ꯍꯨꯏ ꯃꯆꯥꯁꯨ ꯃꯌꯥꯝ ꯄꯣꯛꯑꯦ ꯈꯪꯕ꯭ꯔꯥ ꯔꯣꯠ ꯋꯦꯂꯔꯒ ꯖꯔꯃꯟ ꯁꯦꯐꯔꯒꯤ ꯃꯆꯥꯅꯤꯕꯅꯦꯀꯣ ꯑꯗꯨꯗꯣ ꯆꯥꯛ ꯄꯤꯖꯗꯣꯏꯅꯤ ꯁꯤꯗ ꯃꯣꯏ ꯆꯥꯛꯁꯨ ꯊꯣꯡ ꯂꯣꯏꯔꯦ ꯉꯁꯥꯏꯅ ꯑꯗꯣ ꯑꯉꯥꯡꯁꯦ ꯄꯤꯖ ꯂꯣꯏꯔꯒ ꯃꯣꯏꯃꯨꯛ ꯄꯤꯖꯧꯔꯒꯦ ꯑꯗꯨ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯐꯔꯦ ꯃꯌꯥꯝꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯁꯤꯀꯣ ꯉꯁꯤꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯍꯨꯏ ꯆꯥꯛ ꯄꯤꯖꯕ ꯊꯣꯛꯂꯛꯏꯅꯤ ꯑꯩꯈꯣꯏ ꯍꯨꯏꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯍꯨꯏ ꯆꯥꯛ ꯄꯤꯖꯔꯒꯦ ꯑꯩꯈꯣꯏ ꯍꯨꯏꯁꯤꯡꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯍꯨꯏꯖꯥꯎꯗꯣ ꯂꯥꯃꯨꯒꯤ ꯑꯩꯅ ꯋꯥꯛꯀꯤꯡꯗ ꯄꯨꯊꯣꯛꯄꯗꯣ ꯑꯩꯈꯣই ꯕꯣꯛꯁꯔ ꯁꯤꯁꯤꯅ ꯕ꯭ꯂꯦꯛꯁꯤ ꯃꯥꯏ ꯃꯆꯥꯁꯤꯡꯒꯤ ꯌꯦꯡꯉꯨꯗꯣ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯑꯦ ꯃꯆꯥ 5ꯅꯤ ꯄꯣꯛꯏꯁꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔꯕꯤ ꯁꯤꯅ ꯑꯍꯥꯟꯕ ꯄꯣꯛꯄꯗꯨꯅꯦꯕꯅꯦ ꯇꯧꯁꯦ ꯌꯦꯡꯉꯨ ꯆꯥꯛꯁꯤ ꯄꯤꯖ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯅ ꯍꯨꯏꯁꯤꯡꯁꯦ ꯆꯥꯛ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯁꯤ ꯃꯥꯏ ꯃꯆꯥꯁꯤꯡꯁꯦ ꯌꯦꯡꯉꯨꯅꯦ ꯃꯆꯥꯁꯤꯡꯁꯦ ꯃꯆꯥ 5ꯅꯦꯕꯅꯦ ꯑꯃ ꯁꯣꯝ ꯁꯥꯏꯗ ꯆꯪꯈ꯭ꯔꯦ ꯉꯁꯥꯏ ꯐꯖꯅ ꯁꯤꯆꯟ ꯐꯖꯅ ꯇꯧꯏꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯅꯩꯁꯜꯂꯦ ꯍꯧꯖꯤꯛ ꯁꯤꯗ ꯆꯥꯛ ꯄꯤꯖꯔꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏ ꯆꯥꯛ ꯐꯖꯅ ꯆꯥꯔꯦ ꯃꯁꯨꯒꯁꯦ ꯇꯧꯏꯁꯨ ꯌꯦꯡꯉꯨ ꯃꯄꯥꯟꯗ ꯑꯩ ꯁꯪꯉꯤꯅꯦ ꯃꯕꯣꯛꯀ ꯃꯁꯨꯒꯁꯦ ꯃꯁꯨꯒ ꯀꯟꯅ ꯐꯃꯨꯡꯁꯦꯒ ꯃꯅꯦ ꯑꯇꯣꯝꯕꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯥꯛꯏꯌꯦ ꯑꯗꯣ ꯀꯟꯅ ꯌꯦꯡꯅ ꯁꯥꯟꯅꯔꯤ ꯑꯗꯨ ꯆꯟꯆꯟ ꯀꯧ ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯅꯤꯉꯣꯜ ꯖꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯧꯔꯤ ꯀꯟꯅ ꯆꯟꯆꯟꯗ ꯌꯦꯡꯍꯟꯕꯒꯤ ꯃꯕꯣꯛ ꯃꯁꯨ ꯀꯟꯅ ꯐꯃꯨꯡꯗ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯄꯤꯖ ꯄꯤꯊꯛ ꯀꯩꯀꯥ ꯄꯨꯝꯅꯃꯛ ꯀꯩꯅꯣ ꯇꯧꯅ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯕꯣꯛꯀ ꯃꯁꯨꯒ ꯐꯃꯨꯡꯗ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯟꯅꯔꯤ ꯑꯗꯣ ꯅꯨꯡꯗꯥꯡ ꯆꯥꯛꯇꯤ ꯑꯩ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯦꯕ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯅꯣꯏꯃꯟꯈꯤꯗꯅꯅꯦ ꯆꯥꯛꯁꯦ ꯆꯥꯕꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯑꯦꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯗꯣ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯕꯨꯗꯤ ꯆꯥꯅꯤꯡꯉꯦꯕꯅꯦ ꯑꯗꯣ ꯆꯥꯛꯄꯨꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯅꯣꯏꯃꯟꯈꯤꯗꯅ ꯃꯃꯥꯏꯁꯦ ꯁꯨꯝꯒ ꯆꯥꯎꯔꯦ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯇꯩꯅ ꯉꯁꯤꯒꯤ ꯗꯤꯟꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯦ
ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃꯦ ꯑꯗꯣ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯑꯗꯒꯤꯗꯤ ꯃꯟꯂꯤꯒꯤ ꯑꯩꯅ ꯇꯅꯤꯛꯁꯇ ꯀꯩꯅꯣ ꯖꯥꯎꯕꯗꯣꯀꯣ ꯑꯗꯨꯗꯨꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯤꯕꯩꯗꯨ ꯆꯠꯂꯨꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯉꯁꯥꯏ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯄꯥꯒꯤ ꯀꯩꯅꯣꯝ ꯂꯩꯕꯤꯔꯛꯄꯗꯣ ꯑꯗꯨꯁꯨ ꯀꯩꯅꯣꯗ ꯀꯔꯤ ꯑꯦꯅꯟꯗꯇ ꯔꯣꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯅꯥ ꯁꯥꯕ ꯂꯨꯄꯥ ꯁꯥꯃꯨꯡꯒ ꯂꯩꯇ꯭ꯔꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯁꯤꯂꯣꯡꯄꯇꯤꯗ ꯑꯃꯨꯛ ꯁꯤꯂꯣꯡꯄꯇꯤꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯀꯩꯅꯣ ꯆꯠꯂꯨꯔꯦ ꯀꯔꯤ ꯍꯥꯏ ꯄꯥꯔꯂꯔꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤꯗꯤ ꯇꯧꯔꯒ ꯌꯨꯝꯗ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯗꯁꯨ ꯆꯠꯂꯦ ꯌꯥꯝꯃꯦ ꯉꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯣꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯒꯤꯗꯤ ꯀꯃꯦꯟꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯇꯦꯅ ꯃꯌꯥꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯅꯧꯅ ꯆꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗ ꯀꯃꯦꯟꯁ ꯑꯃꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯩꯗꯤ ꯑꯁꯦ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯑꯩ ꯊꯝꯖꯔꯒꯦ ꯑꯗꯣ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯊꯪ ꯅꯣꯡꯃ ꯊꯦꯡꯅꯁꯤꯀꯣ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯕꯥꯏ